Ngasi nungdar phongkiba kangleipaki mairagi pausedagi maroiba paukhora khangachiraga miyamde khulo tamjage BJP Leingak khwaidagi kibasi Congress 0iramle AICC ki oina tonga bank taraga manga leiba paisa sing freeze tawre haribasi dictator gi sasani habdu takpani ibopi taraga nipan suba lok sabha mikhal naksilakpaga loinana BJP Leingak All India Congress Committee AICC ki oina tonga bank singda leiriba bank account tara mari tara manga rom ki paisa sing lokthokpa yaroi freeze tawre haina income tax department na lauthorakpa si Bharat asi democracy chapa lebak natre dictatorship chalaiba lebak na habdu takpani masi malemda khwaidagi democracy chapa lebak ama oina chai humdraga manga faraklaba asida amukta thokhidreba thagdokni haina Congress Legislature Party CLP gi luchingba oiriba hanagi chief minister o ibobina ngasi paumi singda phongdokre wafam asi ngasi Congress babanda pangthokpa paumi singa unavada o ibobina phongdokhibani mahakna hai BJP na chathar riba thawung asi democracy chapalenga ama oina Bharat na chahi humdraga mangarom lairakpa asida amukta thokhidriba thawdokni Bharat asi healthy democracy chapalenga amani haiduna mother of democracy haina Prime Minister Narendra Modi mangna haijaribani adubo opposition oiriba AICC ki maikaidegi kari amata wangang bayar harabadi Bharat asi democracy chapalenga amani haibadu chumgadoribra BJP na hauzik kiriba ase Congress khaktani healthy democracy oiba lenga ama oiba tarabadi opposition ki voice to tabigadabani lawba yaba lawbigadabani adubo dictatorship chalaibagi maongda chacharakpa tarabadi democracy ki wahantok lektaba dictator sasani habdu tarakani haiki mahakna hai karigumba lakadoriba lok sabha election asidadi Congress na absolute majority fangduna anoba Congress sakar ama lakani haibagi thajaba lai karigumba laibak thibadagi BJP na amo hana sakar paraklabadi India asi democracy chapaleba ama haibadu oikigidra haibachi hangba yaba wahangni haiki mahakna hai Congress party ki oina party ki fan asi MPCC amadi AICC ki oirabachu lotpa yaba potnate party da allotment haibadi mingchanbada nomination fee lawbadagi hauraga elected member oireba MLA singi thage salary dagi party da contribution tawba MP gi na mana fangliba talaptagi contribution khara tawba haina mandatory oina chanaduna lakli asumna party mayamgi grassroots tagi mingchanbadagi hauraga yamna senawist paper oina leiba sempham ngaktani haiki pochai puchilapa gari chamri ga nifu mari changlakre security ki checking thoranga loinana national highway number 2 Infal Dimapur lambida ngasi tunga ma potlam sing puchilapa gari chani ga taraga mapan amade national highway kuntraga taret Infal Jirebam lambida gari chani ga kunga manga changsilakre hari yu thakminaraga mare yetnarakpadagi miyoi ama thangna thillaga hatkre mayai kaba nicha yu thakminaba miyoi ani ningai changdanarapadagi miyoi ama bu thangna thinduna hatkre hari thawdo asi ngarang ayu pung 10 rom taba matamda Chachal police station gi manung jamba huimine thana manaki tikarlok village ta thokibani laikhijeba miyoi adugi maming sojo chondang chayangkai apopa mayon mi chondang kawi grihang village tagini mahaputhang na thiliba miyoi adugi mamingna laichum hang sadang chai kunthra ka taru apopa ramnaba sadang kawi lekai adumakta da laiminaba miyoi ni hairi press na phangba pawgi matung inadi makoi anu yu thangminabada mare yenarakpadagi thawdok thokibani laikhijeba sojo thawdok thokfam adumakta da laikanaba ngamdana laikhidabani mihat aduda chenariba laichum hang sadang chahat police na fagakhre hari sakhangdaba singna bom thamjinlamle mafam kayada kongmai operation chathabada khuchu khulai kayamar phagapangam haukiba February 2 numidang pung 10 rom taba matamda Singjamai police station gi manung zamba khagem pali pangkha ningom lerekta leiba CAFMPD ge director Robachan Achem chai nipuga manga apopa Doran ge geta bom ama thamjilamle bom adu Singjamai police ki team amana asoi angam yaukina laukhatkre hari amaramda ngasi ayu pung 3 rom taba matamda Imphal East Police Commando amadi taraga taruk suba amadi kunganifan suba Assam Rifles ki kanguna ising thembi manung amadi Pekunung Pai Village ki manang na pamafam chingda operation chathakre hari operation aduda magazine ka konana .32 ki pistol ama .22 ki pistol ama magazine ama kg manga rom lumba IED ani wireless set ama ahangba pompi cell ama magazine box phagale hari fagalaba polam sing adu Sagolmang police station na khusina khre hari security force na lokhala pa khongthang gi charu ama oina ngarang su tunga ba mafam chingda operation chathabaga loinana khulai kaya fagatle hari
Pau asina hai ngarang numit yungba pung barorom tava matamdagi nungthil pung 2 hemba fawba Imphal East District ki Police Commando amadi 1/3 GR ki apunba kanguna Kaihau Somphel amadi Laikhongi saruk singda operation chathake hariba operation aduda tha asigi taraga tareta kuki khulai fiber singna lengoi pekpada sijinaba excavator yauna gari mai thakhiba mafam adudagi irap laptaba mafamdagi khulai kya fagappa ngamki hari fagalaba khulai sing adudi sif taruk sangba pambi ama fit ahum sangba pambi ama insurance rifle ama radio set manga country made life bomb taret AK-47 gi maru mapan SLR fire case 25 303 fire case 21 countryman launch fires case 1 303 rifles ama anti magazine ama 9mm ki pistol ama magazine ama 3030 rifles ki maru 38 12 bore life round 18 LMG empty magazine ama hand grenade ani 303 rifle range round 28 12 bore fire case 12 Gel smoke 135 launch range 7 Gel smoke soft nose 4 2-inch mortar ama AK-58 rifle akaiba magazine amani fagalaba polam sing Thawal Dam police station na khusinakre hari nakal amamaromda Bisnupur district police amadi taraga taruk suba SSB gi kanguna su Nambol police station gi manung chanba Laimara mayai maning laikai de ngarang nungthil pung 3 rom taba matamda operation chathaki operation aduda yumthong marfu ga manga romda lairamba miyoi chamaga marfu manga masa khangdokhe mifa mipundi yaukiba leite hari Imphal West District Police amadi chamak kumapan suba battalion CRPF ke apunba kanguna su Pasoi Police Station manung samba khumbom wajada ngarang ayuk pung 12 dagi nungthil pung 1 hemba fawba operation chathaduna miyoi chamaga humpu manga masa khangdokhe Singjamai Police Station gi manung samba thokchom laikai area da su Tungtim pung 3:30 dagi numidang pung mafam fawba operation chathaduna yumthong humdra da thiba humbagi thabak chathake operation aduda yumsing aduda lairamba miyoi chamaga kun maching hangbagi thabak chathake Imphal West Police MR amadi chamaga marfu mari suba battalion CRPF ke apunba kanguna su Sengmai Police ki manung samba awang lakin thabe Shantipur da nungtim pung 3:30 dagi manga fawba operation chathaduna yumthong marfu da lairamba miyoi Chaniga humdra verified tauke Kaksing District Police na su Kaksing Phoksupat area da numidang pung 3:30 dagi 3:30 henba fawba operation chathaduna yumthong kunthra da lairamba miyoi marfu ga nipan verified tauke mifa mipundi yaukiba leite hari BJP gi MP mirep ani hayeng lauthoklaba yari tangka ani thokna pangthokkodariba 19 suba Lok Sabha mikhal gi damak Leingak pariba BJP gi oina hauzik fawbada inner amasung outer Manipurda MP mirep oina thadokadaba miyoi ani gi mamik lauthokpa ngamdana leire Pausi asina thajaba yabam famdagi phangba paugi source amagi matung inadi Leingak pariba BJP gi oinadi hayeng nungthil pung 3 gi matungda state asigi oina Lok Sabha mikhalda inner amadi outer gi mirep lauthoraba yai hari